Manipur ki hauzik oiriba phibam asida government ama Athubada Semlaba Yai Haina Manipur Legislative Assembly Speaker Thokchom Satyabarta na Fongdokkhre wafam asi Balram Sawgaizam Foundation sinduna Moirangkhomda leiba Sawgaizam lampakta pangthokhiba General Balram Sawgaizam na laikhidabagi chahi 153 suba chahigi hingsing khomon thauramda saruk yaba lakhiba Manipur Legislative Assembly Speaker Thokchom Satyabarta na Fongdokhibani handakta BJP na tongan ba political party ki MLA kun ngamathoi Prime Minister amadi Union Home Minister da nauna sarkar semhan bina ba aiba jerol pisin ki ba aduga mari leinana Pawmi singna hangkiba wahang amada mahangna haikiba da MLA singna miyam gi oiba lengak sembiro haiba jerol pisin ki ba pawse singda phongna rakhiba adu mahaksu thengnabadi leiki adubu Manipur Legislative Assembly ki Speaker oina leibana maram oiraga government sembagi changsiliba thabak thorom asida mahak masadi yauksinba leite Manipur da President rule thamlakiba tha ahum mapung farba oibana President rule status review tawbada Manipur da miyam gi oiba lengak amadi soidana lakpa yai haina su Fongdokkhre